कोतुगी डेडलाइन लोइखिबगा लोइनना khongjng jangsinba haukhre National Highway da khongjng jangsinkhibasing security na tankhaikhre Kangpokpida chaba thakpa amadi ana ayeki mari leinaba hidak langthaksing phanglaktabadagi humanitarian crisis mayoknariba si yenglaga pung 9 gi manungda Kangpokpi district fauduna chatliba National Highway amasung State Highway sing hangdokadabani haina Manipur engakta pikhiba ultimatum gi matam loikhibaga loinana Kukising singna tariba area singda khongjng jangsinba haukhre Kotugi maikaidagi makoina lengakta pikhiba pung 9 gi matam adugi manungda demand sing thabakta onthoktrabanina Kukising area singda makhatana akanba khongjng jangsilagani haina lauthokhiba adugi manung chana ngasi ayuk anganbada National Highway 2 Imphal Dimapur lambi paringi Kangpokpi area da yamlaba Kukising singna National Highway 2 asi hangdokadabani haina khongjng jangsinba haukhre Kotugi banner makhada yamlaba Kukising singna National Highway hangdoktuna hanagum nongmagi tangai fadana changdraba yadraba potlam sing phangangadabani haina gamgi phaida leiriba buffer zone tamna achauba rally amaga loinana lakhi talawlong da pulaba matung buffer zone tamna lakhiba protesters sing aduna kanglatombi da lambi thingbagi khongjng jangsiliba maikai adomda hena kumang chauksina jangsilakpadagi yamlaba security singna thatnaba hotnakhi protesters sing adugi maikai dagi makhoigi khongjng asi National Highway hangdoknabagi khongjng ni yekhai thingai ba pinaba khongjng nate haina security force na thatliba adu namkhairaga chatnaba hotnakhi adubu security force ki maikai dagi tear gas amasung mok bomb sing kaptuna miyam adubu tankhaikhre khongjng aduga mari leinana Kotugi spokesperson NG Lun Kipgena haikibada National Highway 2 Imphal Dimapur lambi asi athuba matamda free movement lehenduna Kangpokpi district ta nongmagi tangai fadaba potlam sing phanganana ba hotnagadabani loinana leiriba issue asi athubada waroshin puraknaba mari leinaba authority singi maikaidagi hotnagadabani National Highway asi hangdoktuna district asi gi miyamda hidak langthak yauna nongmagi tangai fadaba potlam sing phanganana ba Kayarak hana district administration yauna mari leinaba singda memorandum kaya pisinba laikhre adubu ngasi fawba positive response amata pirakpa laitri security force na law and order maintain tawbada neutral oina thabak tawbiu National Highway 2 Imphal Dimapur lambi asi athubada hanagumna free movement lehenduna nongmagi tangai fadaba potlam sing phangangadabani National Highway sida matam sangna thingjinduna thamlakhiba sina Kukising singna tariba jaga singda chana thaknaba potlam amasung hidak langthak sing yauna nongmagi mathau taba potlam sing phangdre ngasi jangsilliba khongjng asi highway asi hangdokpaga mari leinana National Highway sida leiriba checkpoint amasung blockade sing asina nongmagi tangai fadaba potchai puthok pusin tawriba singda chauna apanba pire maram maduna government ki maikaidagi lambi asi hangdoktuna hanagum chana thaknaba potchai marangkaina phangangadabani haina demand tawri karigumba lenga ki maikaidagi lambi asi hangdoktaba tarabadi hena kanba khongjng sing changsingani haina phongdokhi Miyamna thingnaba hotnarabasu MPA gi kadar sing nongsum thadoktuna satkhre tara suba IRB election khre Pambaina lusingba United National Liberation Front UNLF ki Lanmi Sangrup Manipur People's Army MPA gi Chaniga Maudraga humdoi suba nongsum battalion dagi ngasi lup asigi kadar sing chatkhre Makhoina leiramba ke maduda tara suba IRB gi battalion ama thamjinkhre MPA gi Lanmi sing adu puthokhiga daure haiba pau fangbadagi nongsum amasung uyongpo ki miyamna ngasi ayuk anganbadagi hauna nongsum amasung uyongpo ki marakta lambi thingduna MPA gi Lanmi sing lauthokhiba yaroi haina khongjng jangsinki maitai phurup ki miyoi sing khakta natana khongban tangkhul village ki khunja singnasu MPA gi Lanmi sing chatkhiba yaroi haina khongjng jangsinbada saruk yakhi adum oinamak ngasi ayuk pung 10 rom tarakpada Manipur Police amasung Rapid Action Force RAF ki masing yamlaba personnel sing jangsilaktuna khongjng jangsiliba miyam adu tanthoknaba hotnakhi miyam amasung security force ki marakta chauna muknarakpaga loinana security force ki maikaidagi tear gas amasung mok bomb kaptuna miyam adu tankhaikhre maduda khongjng jangsinbada saruk yaba nupi ahum wantharakpadagi laikanakhi hairi khongjng jangsinkhiba miyoi singna paumi singda phongdorakhibada nongsum singthakta leiramba MPA gi
132 suba battalion hangdoknaba lengakna sathariba thawong asi yaningde makhoi leibadagi nongsum amasung akoibagi khongjng tangdu leitana leiba ngamlibani makhoi hongdokhrabadi kuki militant singna matam amada hektamak landarakpa yabagi akiba lei lengaki thawong asi miyamgi khandaba amani miyamgi punsi amasung lanthum lengakna kadai fawa ngakpa ngamgadawribage state force sing leirabasu mathak thongba singi yathang yawde haiduna karigumba thabak amata taroktrabadi miyamgi punsi kari oigani maramaduna state force ta thajaba leite haiki IRB thamge hairabadi Manipur lenga ki lusingba chief minister miyamga unaduna mafamaduna tang taba IRB thamgadabani haibagi aiba cherol pigadabani chinna haibana yaroi chief minister gi maikaidagi IRB gi kemadu permanent oina lehengadabani haidi khongban tangkhul village ki khunja amana phongdokhibada nongsum singthakta MPA gi lanmi sing leiba sina makhogi khungang adudasu ingna sikna leiba ngamhalibani makhoi leitrabadi khongban tangkhul gi khunja sing lanjenaba yabagi fibamda leire kuki militant singna matam amada hekta attack chatharakpa yabagi akiba leibana makhoi imphal da laktuna lanjenanaba tawribra hainasu hanglakli miyamgi akanba moongda muknarabasu yamlaba security force nongsum singthakta changsin khibaga loinana hana leiramba MPA gi lanmi sing puthoktuna satkhi haujik mafam aduda tarasuba IRB gi company ama leisinkhre hairi nakal amaromda inglising ani kulhumdogi me ahumdagi manipur state ta kuki amasung maitai gi marakta thokliba ethnic violence asina maram oiraga Imphal East District ki Lamlai Police Station ki manung chanba Khundrakpam Assembly Constituency gi mamang thangba chingya gi tainaba mafam singda kuki militant singna khamen loklom dagi tampak tamna kumtharaktuna nongsum amasung masigi akoibada leiriba maitai khul singda nongmai kapsinduna attack chathakhiba thodok singda khunja kaya asi ana nangkhiba thodok sing government ka ceasefire agreement sign tawnakraba Pambaina lusingba lalholup United National Liberation Front UNLF ki kedar singna nongsum gi chingyada kem saduna mafam aduda khundariba maitai sing ngak senduna lakhiba sina kuki militant singna mafam aduda makha tana attack tawba ngamdana leirakhibani haina nongsum gi akoibada leiriba khunja singna phongdorokpaga loinana haujik nongsum singyada kem tawduna leiriba Pambaina lusingba UNLF ki kedar sing mafam adu thadoktuna chatkhiba yaroi haiduna Khunja singna khongjng changsilakpa numit marini sukre haukiba thangja numita nongsum amasung khulasigi akoibada khundariba maitai singna state government na thokiba order amagi matung ina nongsum singyada leiriba UNLF ke masi thadoknaba khangalakpaga loinana kedar singna ke madu thadoknaba lambi da thorakpa matamda khunja singna thatuna chatkhiba yaroi haiduna khongjng changsinduna lakhibani Jiribamgi umangdagi yamlaba khutlai fangba ngamkhre kani fagatkhre senapatidagi drug phare Jiribam district ki Jiribam police station ki manung chanba Champanagar forest area da lochinduna thamlamba yamlaba khutlai security force na fangba ngamkhre Jiribam police na sathakhiba search operation adu da fangkhiba khutlai sing adudi self loading rifles taruk AK-47 rifle ama Magazine manga tongan ba nongmai singi kapa yariba maru chatruka kunmanga ni hairi police na makha tana thigatpagi thabak chathabaga loinana case ama lokhatkre hairi Jiribam police station na ngarang numidang pung 9:35 rom tabada Manipur dagi mapalamda puthokna ba hotnaramba Hyundai i20 car thauduna lakpa Rajasthan masa ani dagi kani kg 5.145 ka konana fagatle yamlaba kani singasi kadai dagi purakpano haina Police na masin hangbada thanga khunjem lekai dagi haisna mega sandra kauba drug mapu oigani haina chingnaba mioi amasu ngasi Jiribam police amasung Bisnupur police commando gi team amana fagatle ngarang numidang pung 9:35 rom tabada Jiribam police station gi additional SP law and order amasung special mobile patrol unit ki team amana Imphal rom dagi thaurakpa Hyundai i20 car registration number ZJ 27BL0847 adu Jiribam da check tawbada packet manga thokna yumduna purakpa kani kg 5.145 adu fagatpa ngamkhibani hairi kani sing adu purakpa car ga loinana police na fagatlaba car thauduna lakpa Rajasthan masa ani adudi Rajasthan gi Pradapgarh district ki Sanjay dagi Dhanraj Prajapat chahi 93 apokpa
कासरू लाल अमसुंग राजस्थान की जालोर डिस्ट्रिक्ट की दावलदगी बुधाराम चही 94 अपोकपा नैना राम कौई मखोइदगी मोबाइल हैंडसेट अमसुंग सेनफम खरसु फागतपा ngamखि जिरीबाम पुलिसना कानीगा कोनना फागतलबा राजस्थान मसा अनि अदुगी मथक्ता FIR अमा लौखतुना मसिन हंगबगी थबक चथबदा मखोइना हाइदोरकपदगी फागतलबा कानीसिंग अदुगा मरी लेनना ओइगनी हाइना चिंगनबा थांगदगी हाइसना मेघचंद्रबु ngasi ayuk फागतखिबनी हाइरी हाइसना मेघचंद्रबु पुलिसना मसिन हंगबगी थबक चथरी हाइसना मेघचंद्र हौजिक मणिपुर प्रदेश कांग्रेस कमिटी की जनरल सेक्रेटरी प्रोटोकॉल अमसुंग एडमिनिस्ट्रेशन की थौपुरीबा मियोइनी हाइरी आइस मेघचंद्र हौजिक इम्फाल पुलिस स्टेशन दा मसिन हंगली हाइरी नाकल अमरोमदा ngarang numidang मणिपुर पुलिसना सेनापति डिस्ट्रिक्ट की टी खुलेन नाका चेक पॉइंट दा चथोक चसिन तौबा गाड़ी सिंह खामदुना चेक तौबदा सोप केस 92 दा हापतुना पुरकपा ब्राउन शुगर ग्राम 450 फागतपा ngamkhre पुलिस की पाव मतुंग इन्ना हारिबा चेक पॉइंट अदुदा पुलिस ने येंगसिनबगी थबक चथरिङैदा टाटा योधा गाड़ी MN06 LA 3305 अमा लाकपा उबदगी खामदुना चेक तौखि गाड़ी अदुदा मियोय अनि तोंगलमखि मियोय सिंह अदुदी कैथेलमानबी विलेज तगी हेल्खो किपगेन चही 95 अमसुंग हिंगबुंग विलेज तगी मिसेस हाटनैलिंग किपगेन चही 90 हारिबा मियोय सिंह अदुसु पुलिसना फागतपगा लोइनना मखा ताबा लोगी ओइबा थबक लौखतनबा FIR अमा रजिस्टर तौखरे हाइरि।